Akanma Nonglei Amadi Lenna Sokhallaba Thoubal District Vdf Singda Mateng Pangkhre. Tha asigi chechat mangada len yauba akanba Nonglei na amang ata thokhankraba Thoubal District Vdf Singi mayum makai semjin sajanbada Mateng Pangboina Vdf Welfare Association Thoubal District na awaba taraba Vdf marfuga tarukta tengbang sel sing yanthokre. Vdf Welfare Association Thoubal District na district asigi manungda leiba Vdf singi marakta asi ana asok apan thoklakpada leptana mateng pangduna lakpagi saruk ama oina tengbang adu Senior SP Thoubal Rakesh Balwal IPS ki lamjing makhada association asina yenthokibani. Yenthokkiba senfam adu Vdf Welfare Fund Thoubal dagi lupa lakh amaga lising humdrani thoigi senfam kaithoktuna punna Vdf marfuga tarukta yenthokki. Thoubal District Police ki District Headquarters da SP masa yauna pangthokkiba tengbang sel yenthokpa aduda Additional SP LO Suraj DHQ Thoubal gi RI RO ARO amadi Association gi thaupuba singsu saruk yaki. Tengbang sel yenthokpa aduga mari leinana Thoubal District ki Vdf Welfare Association gi President MD Idris na haikibada haukiba matam khara asida mahausaga manadana Manipur gi mafam ayambada akanba Nonglei nungsit situna amadi len taduna yum kaya ama amang ata thokre. Masida tolok macha chajaba Vdf singi yum singdasu awaba asi mayoknaribani. Ikai khumnazaraba Chief Minister nasu masigi matangda mityeng changbiu haiba wafam sing thamki. Saliba thasigi hogi batang magada Manipur da kanba Nonglei nungsit len yauna sikkiba takibaduna maramorga yum mayamba len amang takhiba koi Thoubal district su ayamba yum kai Vdf singsu matamsuda torosi phangdaba taimoiba yum singi sanu sajanbagi noi pesa sidabna maramorga mai welfare association Vdf Thoubal da application hajalapani pesa khara singtan tokba haida pesa ngai sarna pani da khoiso koi Thoubal SP sada khane tajaraga sagar bithonaba kora jabagi saro maina asi lupa lising ani ni khang tabuni program ma tokba ni welfare fund kai program pala amu lising asigo program function asi pangkhong nam hona buka district CPSP pandra sara yes bawala is relate ba senior officer sing arayaro Indonesia among thangda district pangkhong da thara buku sai boring su asigo requesting awara ta matamda haijabada mating pandra haina sauna sathau